ngasi numidang waram phonggiba pandam pauksedigi maruiba paukra Manipurgi isu local nate national issue ni bimot Manipurgi isu se local issue manate national issue oina lawgadabani haina MP angomsa bimol akoizamna phongdorakli MP bimol akoizamna extra thadorakpa warolda wafamasi phongdokpaga loinana ngarang parliament mifam opposition gi deputy leader Gaurav Gogoina Manipur issue gi wafam puthorakhibadubu thagatpa phongdorakli Panbaya bade parliament session ki ngarang gi mifam gi 0 hour matamda opposition gi deputy leader oiriba Assam gi MP Gaurav Gogoina ruling BJP na Manipur gi issue na thaina bhonabada mari lainaba George Soros ki issue pusinduna na thairaga lairi haina phongdokhibani Opposition lusing Gaurav Gogoina ruling BJP na matam pumbada Manipur issue na thairaga Hungarian Americans businessman George Soros ki issue da focus piduna lay haina maral sibigaloinana Manipur wathok da center lenga ke asoiba kya se lusinana ba Soros pu mai khumpi oina sisinare haina se phongdokhibani Mana makha taraduna Manipur miyamna hanglibu wahang ahumdi ahanbada Prime Minister karamba matamda Manipur lakada ghabesini anisubu wahangna Manipur gi tha taraga mapan pharaglabi irang asigi woroisanama puranaba karamba numit Union Home Minister na House to wapam asi puthoktuna khanagadari habesini aroiba Manipur miyam gi wahangdi Center na Manipur irang laksin mangamdana lairiba asoiba sigi sungoi oina karigi George Soros pu sizinari bano hainasu House ta thamkhibani Amaromdana social media site wariba Facebook ta Korounganba khumana thagalap post ang katang mayam da share tawjagi kuki na kaidonungda tumina lairoi adum kapakani irang tholakani maramdi moigi pandamda wari sanabada phangadaba pandam natti haba wafam se phungdorakli atopa pawmana ngasi numidanggi charona pung 3 muk tapa matamda Imphal East District ki manungsana leiba top khongnang makhongda Laisram Badal Kumar se humfugu taruki retired director local fund outlet oiramba maki residence sakangdabasingna bom langsilamle hairi atopa pawmana Imphal East ki manungsan basakung khoktasu koki militant singna akan mawongda landasilakle hairi makhataba update mayam pun ngaiminasi Ngasinumida waram phongkhiba tungan ba Manipuri sifong singa masum thok singdagi maroibi I paw sing myamda thamjagi hanbada pawningkhol pawsidagi lokhusaraga state ki thakta nupi lal ningsing thoram pangthonakre lebak sigi issue laingak sina lusinana bo honari CM biren Manipur yauna Manipuri taba mafam singdanga si nupi lal ningsing thoram pangthonakre mapungweba thoram Manipur lengana sindun state ki thakta marfuga manga subu nupi lal ningsing thoram Imphal gi GP Women College ki Central Hall da pangthokhi thoram gi mangoinana Chief Minister N Berena lusingduna Council of Ministers sing MLA sing civil amasum police ki official sing amadi miyamna saruk yaduna nupi lal complex ta leiba nupi lal ningsing khubamda laikatun ikai khumna botki Thauramadu Chief Minister N Berena hai nauna handak afaspa thamjilakli basi yakthokna ba taknari lami shrokta ahingyarek likliba ima sing athubada yumda pothana bohanagani GP Women College ki Central Hall da pangthokiba nupi lal ningsing thauramadu da Chief Minister N Berena phongdokhibada ngasi aikoina nupi lal bu ningsing liba si matamadu gi ima sing aduda sien khiba marebak majati maramdam nungsiba akiba leitana mayoknariba mathauna adubu ikai khumnabani Ima singaduna Manipuri nupi singi thamlakhiba liklamadura satminabani saitre khuntakhiba masum nupi lalasi khulai paiba British lanmi singaduga khulai su paijadaba ima singna khwangset setlaga thengnakhiba mathauna ngasigi nupi singda seli magna makha taradun hai leiba asida thokliba tha taraga mapan helaklaba lanasina tangdu leitadraba sida nupi singna lauriba thaudang thagatpada loidaroi leima khongdagi mangkhiba leisram kamal babu halakpa ngaiduna ima sing ahingyarektuna khongjang sangsali hauji asi leiba asigi luraba tangkak amani aikhoi puna lepminaba mathoktai iramdam izati lepminadaba yadaba tangkakni leiba asida leiribi issue si miyana lusinba pami lenga asina solution na bohonari ngasigi thauramgi manungsana nupi lal memorial association drama party gi artist sing sanaba drama amas khudoltam khi thauramadu da power minister thongam biswarjit oinam AC gi MLA irengbam nalini nauria pakhanglak AC gi MLA SKB yauna MLA kyasu saruk yakhi makhasa tharak poina to papa amna Hojai da nupi lal gi mitamama MLA Thangjam Arun Kumar na maikum hangdokre Mitai furu masak takpad aikoi athauba athaubi singi mitam singna asabu thaudang lauri MLA Arun Kumar
Patriotic Writers Forum PAWF Manipur amadi Manipuri Women's Literary and Cultural Organization MWLCO ani na sinduna ngasi Assam gi Hojai gi Gobinpur mitei khungangda marfuga manga suba nupi lal gi thoram pangtokre thauram adu athoiba mithunglen oina saruk yakiba wangkhai AC gi MLA Thangjam Arun Kumar na athoiba mithunglen oiduna maikhum hangdokre Thambal Rising Club and Library Gobinpur Hojai kusamnaraga pangtokiba thauram aduda PAWF Manipur ki President Nauroibam Khambaluwa MWLCO ki Founder President Renuka Yumnam President Hoirongbom Kunjabati ahumna puna thauram apu oina saruk yaki ngasi ki thauram aduda PAWF Manipur ki Secretary Rakesh Naurem Forum sigi former President Dr. Yaskul Khairakpam Forum sigi Guwahati Branch ki President Thaunauzam Syam Tripura Branch ki Advisor Dr. Khetrimayu Madhavi Social Activist Dr. Yengkhom Begasandra Konsa Michael Hoirongbam Binod Bihari Assam Pradesh Manipuri Association ki General Secretary Laitonjam Akham Thambal Rising Club ki Founder President Loitam Khamba Rabindranath Tagore University Hojai ki Assistant Professor Dr. L. Danawati Social Worker Khetrimayum Zibon Thangjam Irabot Manipur Sahitya Parishad Hojai ki President Tensubam Manohar na singbo saknairaba miyoi kyana akhanana mithunglen oina saruk yaki Nopilan gi maramda OC Maira amadi Dr. Laisram Landon anina resource person oina wangang khenesu pawsida makhatana phongdorakti atopa pawmadana Maitai na sakmai palen lanba yadaba aduga singmi singna tampakta lakpa yadaba si puari da ahanmani Khemsan Sai lising kyagi puari leiba Manipurna Maitai na sakmai palen lanba yadaba aduga mitai singna Khatnare hairiba singmi singna tampakta lakpa yadaba si Manipur ge puari da ahanba thaudo oigani haina RDNPR Minister Yumnam Khemsan ngasi state level nupila ningsing lamjil gi thoram da haikre Minister Khemsan makha taradun hai haujung Manipur thuklibi irang asi lainga asina laingak par Manipur gi kasin kuya yauna afaba mawongi lainga ama sathaba ngamdabigi awab leibasina irang asi gi woroisin purakpada awab oikibani Manipur gi irang asida miyamgi mihut sing CSO sing imalup sing gi marakta manadab wakhal kya lairi manadri bo wakhalo nasigi maram karigeno haiba thidokpa matam oire Atom bomb pow thadana thokiba Second World War pow wari sanaduna warisin purakibani adubo Manipur thoklibi irang sidadi ing tappa amadi warisin purakpa pamdaba kangbu leirabra haibasi haujikti wang oiraiki loinana Kanglup anigi irang asi haurakpadagi nakalani makna yamna moderate oiba Kuki amadi yamna moderate oiba mitai singna afaba Kuki amadi mitai singna kanakhiba mising asi lising nifuga taret hena kanakhi Kuki singna mitai kalakpa mitai singna kuki kalakpa adubu kalakhiba sing asi aikoi ngasi masing panadre subnatagi hatna sunaba khaktagi oina masing panaduna leire amadi hatna sunabigi wari na mang thaduna salaga santigi wari sanaba yadabagi mong amada leire loinana mitai samaga kungani thoi kanbirakhiba kuki gi ningthau sing adu aikoina phatti haigadra amadi Kanakhiba mayam adugi wari sing adu tungoina ramlaga nongmagi culture ama khoina uraga aigi laibakti aina ngaksagadabani aina solution ama pifam thokpani haibasi puna khanna minaraga wari sanaduna irang ase luisin banatana atopa upai leiti haba wafam sphong dokhi state level nupila ningsing lamjel haudringai da singjamai supermarket ta leiba nupilan ningsing khubam na su miyamna leisu katki Manipur gi mafam kya diki lakpa tungan fruit ki nupi sing yauna nupi sa kyana nupilan complex mamangdagi supermarket phaw nupilan lamjan pangtokhi nupilan lamjan adu da sahi kuntraga mangari ni fu ga manga phaw bagida kontha khabam dagi sunita ningombam sai ni fu ga mapan dagi yakhai ga mapan phaw bagida hairangwai thong yangam lairakti ahanthem zoimati amit sahi humfu gi mathaktana khurai singa bam lekai dagi irom Indira na ahanba position takre makok mathang takraba singda mana mathum sing en tokre saruk yakiba singda su khudol pot pi duna pukning thawatre ngasi sen ki lamjel aduna sahi mawdraga mari rom surabi imama su lamjel aduna saruk yakhiena su paus na makata na phongdorakli atopa paumana miyam gi rally de saruk yakiba singbu awangba thakta thagat ba phongdorakli Iramda Manipur laibiriba Kanglup Furup Kyagi Ahalaman Imaibel Ise Isal Marup Mapang Mahairoi Shanaroi Sing Oza Sing Amadi Kwai Miyam Puna Magna Manaba Lingzel Utuna Amata Oina Punduna Apunba Kulau Laubikiba Amadi International Human Rights Day Numita Shinjaba Kulau
puba khongset protest rally bu mai pakhan bikhibagidamak all Manipur United Clubs Organization amuko poirei leimarol maira paibi apuno Manipur all Manipur Women's Voluntary Association amwoba Committee on Human Rights COHR Manipur Students Federation MSF amasum satminariba lupsingi maikaidigi tawbimal khangbu uchaduna thagatsaba phongdoksari protest rally asibu mapung phana pangthokpa ngamnaba honabada sel thungi mateng mathau taba polam singi mateng thaknaba ising mateng sound ge amadi makhal kya gi gari sing angamba thakta mateng pangbirakhibabu awangba thakta ikai khunaba uchaduna thagatsari rally da ana ayek yarakpada athubagi oina ambulance yauna medical treatment pibiba medical team sing doctor amadi nursing bu hainingai leitana thagatsaba phongdoksari rally lakpada lambi gi nakyeta thaknabi ising thambiduna khongchat loi singbu aram khorangba koknaba maikai digi ising thambiduna mateng pangbibabu ikai khumnaba uttuna thakasari khongchat asibu mai pakhan binaba honabada advertise tawduna miyam sithadana khangan bikhiba electronic media singbu thagachaba usari India Red Cross Society Manipur angamba thakta mateng pangbikhiba su ikai khumnaba uttuna thagalakli loinana state security force singna aso engam thoktana ba sena biduna hena mai pakpana mating ohenbigi damakta su thagalakli aroi bihiram khudimakta awat apa leitana ba soida ngamdana ba mateng pangbikhiba punamuk sithadana ikai khumnaba uttuna thagasari haina su siroladuna makha tarakli atoba pawmana Koki militant sina kap tharakpa bom na pan madigi soktuna lairiba ibo saubagi layengbada mateng oinaba lising kun teng bangkhre salibasai sigi January thara andro kendra gi manung sanba tumuk khongtagi khul ngakpada sorok khaibam ibo sauba singa apokpa lekhidraba es iboton singa koki na kap tharakpa bom na pan madigi sija hospital da matam kuina layeng lakhi dubu laibak thibadi mit na matang ki khut yet leng mangamdre amadi ningsingbagi shakti su 90% mangkhre apokpa babasu masagi oiriba phibam sadana leibasida wakhal nungaitaduna langol singna thari yanduna sikre duga apokpi masu lekhidre hauzik poiro khongjinda leiba masigi da leiri adubu makhatana layengna ba paisa leitabadegi awaba mayoknare haiba pauta badigi apunba sorokhaibam sagai trust ki member singna angamba senpam puthokna duna lupa lising kun mateng pangkhre Tengmang Khongser adura trust ki president Thomas Sorokhaibam, secretary Basanta Sorokhaibam, treasurer Manglem Jok Sorokhaibam, vice president Naba Sorokhaibam, convener Ojit Sorokhaibam amadi Sawu Sorokhaibam su saryaki. Tengmang Khongser adura trust ki president Thomas Sorokhaibam na phongdokibada sai ani sugadorba kangluki lana sin lanjadraba nupi angang yauna miyoi kya lekhidre kaya amana soinaiduna leiri kaya amana mayume kai tangoi wonkre aduga yum sing aduda leijarama miyoi kyana lanjena duna leiri haidiba lana si center lengan athupu matamda waroisin purana bohona biyo manipur leiriba miyam pumba khamthengna ware hena phongdokhenasu pawusda makhatana su palakli